district police ki side tagi appeal tawjari Nong makangdra lambi de thokpa accident gi sang hendel libas gi yenglaga yu Chasillaga Gari speed yang na Thouba Meeoisingi Mathakta police na Akanba action lakhutpa HOURYNEWS haina SP Imphal East KSH Shivakanta na section wafam thamlakli wafam asi TOMTV ki senior reporter Sarat Anaubamga akhanana unaba amada SP na phongdorakhibane magna makha taradun hai District Police Imphal East na baru oina nimidangi matamda Akanba section thaurang kaya laukhatle drive asigi manung channa drink and drive tinted film napa gari sing police ki logo sticker napsinba amadi makhol ahauba modified silencer hapa gari singi mathakta drive zathaba leptri mama mapa oiba singna masa masu singbo gari ama hekta piraga lambida thadokpagi thabak asi tawbigano License paidriba sahi sudriba angang singna Gari Thouba Nisha Chasillaga Gari Thouba haibasi khudong thiningai oibata natana lambida sumna sasariba maral lejataba mioi kaya amagi thawaisu manghanba yai Police na lambi thatuna check toina tawba asisu lambi sathok sasin tawriba mioi singda apanba oigadra haiduna police na checking toina tawramdabani adubu oiragiba phibam asidadi tangai phadana tawdaba yadabagi phibam amada laklabanina maru oina nemidangi matamda district asigi tongan ba mafam kayada checking points sing thamduna Akanba drive chathaba HOURYNEWS baram masana gari thauriba singna gari thauba matamda kanglon chumna traffic rules follow tawraga gari thaubiyo yu Chasillaga natraga Nisha Chasillaga Gari Thobiganu haina bahagna haikhe District Police na chapchana koi gi liquor drive tawba khotpa do makhata na phajana chathajari aduga koi gi traffic police na su masagi koi gi chalan helmet uptaba adagi sahi sudaba chalan ka khotpa adu bathobal khotpa license paidab legadi koi adum necessary action do koi do pangthok jari adna praja sing su masi koi yamna drink and drive kumbada kaisu nauriba angang naha mayama leitaba khotaba accident death tawba khopchumba yawsi si kaisu nungai ngai oide adna parents sing su yaribum kai koi isa isu sing thadokpa khotokpa matamda adugi mas gari thaubo gari macha thaurugasu helmet upiba gari achauba thaurugasu phajana gari gi condition yenga thadokpiba brake phajan check tawbiba plus seat belt pabiba siguma mayam sing Hana dai se dum pire instruction sing se dum follow to view haina appeal to